Nongmaiching Amadi, Khamenlok, Gwaltabi Reserve Forest, Tharubada Meeoi Kharana Athingba Pirakle. World Environment Day Gamari Lainana, Manipur, Nongmaiching Reserve Forest Amadi, Khamenlok, Gwaltabi Reserve Forest, Manipur Langaki Forest Department ki Central Forest Division, MSU Imphal East District Committee, Coordinating Body Khurai Pana Apunba Singlub, Takhel United Club na Chara Tharubada. Khunja sing na Athingba pirakpadagi khana chaina bathokre kona mari leinaba minister sing na laktuna yanaraba matung khunja sing yaudana thakre thabagi thauram asi ngasidagi hauraga August 15 fauba chathagadabane mafam sing asi laingaki record ta reserve forest oina leiriba mafam ni haire hairiba mafam asida laingakna sillaga thabagi thauram pangthoknaba lakhe thaba haurakpada khunja sing na Athingba pirakpadagi Khana China bagi thokdok mate khara thoke maduna maram oiraga thabagi thabak lepkhe thokdok adugi pau tabadagi minister Bisojit yauna mari leinaba minister sing laktuna khanaba adu khamdok laba matung thabagi thabak adu makha amuk chathakhe adubu hanadi thaba adu khunja singa loinana punna thaminaba hauke Khana China bagi thokdok thokraba matung dagi de khunja sing yaudana thakhe thaba lakiba singge maiki dagi de Mafam sida thaba lakpada karigi khunja singna ayatpa piraklibano hairiba mafam asi laingaki record ta reserve forest area haina dumak lei record asigi matungina maru koklaba mafam asida aikhoidi thaba lakpane masida mafam dugi khunja singna di case lei thaba yaroi hairakibane nongmakhak world environment tawbana kana roi numit khudingi thoramsi pangthokse sana jawba laisemba Hongman Tangkhun Village Manipur gi apunba saktam sagat ki balusingba ni ge mitam lairiba mafam ne ningthau Naga amadi mitai gi apunba gi saktam saganaba maru hunkiba khulne akhui jeme World Environment Day gi thoram pangthokli haiduna thoram pangthokliba numit khakta chara thare aduga tai numit singda de thabagi wakhal leite aduna numit khudingi thananaba thorang asi nong khak tawbagi mahutta numit khudingi tahoningi haina Raja Sabagi MP suweriba Manipur gining thau laisemba sana jawbana phongdokre wakhalon manaba apunba wama kanglai pakna sinduna yangkhairak suba malemgi akoibagi phibam kanba World Environment Day asiga mari leinana thabagi thauramase khongban tangkhul khulda leiba miyamgi lusing purel oja singsubam akaba made suisa anige mitamgi akoibada pangthokre thabagi thauramadu saruk yakiba Manipur gining thau sana jawba laisemba na makata na hai Aikoina thariba sing senaba change thariba adu hinglibara sikrabra haibadu kumna yengsinba mathau tai tharaga nongma phauba hanna yengdrabade aikoina World Environment Day pangthokpagi mathau ta de aduna chahi chupa ahal naha khaktana thabagi hainabi ama leiba mathau tai aikoina yum wangna saba gari phajaba leibagi wakhalda adumak lei aikoina thakiba adude hinglibara sirabra Karam tauri haina nongmata yenglude aduga thajinbagi haina bisu leite aikoina thakiba mapung marai farba pambi amana nongmada mi kunde oxygen marang kaina pe asuk yamna kanaba piriba sing aikoina yanthatpana miyoibana oxygen phanglaktawadage nongmada aikoi punna siminabagi phibam lakane aikoina ngasi thariba Hongman Tangkhul hairiba khulase Manipurgi apunba saktam sagatkiba lusingba ani ge mitam leiriba mafam ne asigumba khulasi ngasi de Asang amana thalaba khulama oire aduna Manipurda thabagi hainabi lainaba numit khudingi World Environment Day asi pangthokhaninge maraksida kanagumba kharana thabagi matangda maning mamang thatuna wangang libase nganghaningde haina mahakna makhatana phongdokhe ningthauna hai Hongmal Tangkhul Village Guest House ama sabaga loinana mitamani leiriba mafam asibu tourist spot oinasu semgatnaba honagane mitam leiriba sige akoibada fencing khanaba thaurang loire Asida sunatana mitamasi semganaba thaudang laukiba Lukanil amade Suisa Trustki maikidagi mapamasi matam chupada yengsinbinaba midyang thambibaga loinana mapamasi ngak senaba caretaker thambada thagi achangba senpham puthokani haina thajaba pikhe Hongman Tangkhun Village ki ningthau akhoi jimik na ha ngasigi numidasi puwari oheuragadabane iningthau sana jawba laisembana matam kayagi mamangdagi miyamgi damak wajaraklabane Ningthau na lamdam asida laiminariba naga kuke mitai pangal khaidana thabak tawduna lakle pumnamak amata oinaba ningthau na honaduna lakle ngasigi thauramasi laingakna kumja 2020 da laukhthokiba adu sawgatpane ngasigi thabagi thauramasida khulge miyamna saruk yaba amade
सौगत्पा असि अꯩखोइ चाउथोक्सै अदुना सिगुम्बा उ थाबगी थौरम असि ngasigi haugalakliba nahasingna saugatle thawai yause loinana wamana asigumba u thabagi thauramasi thagatle loinana asigumba thauramasi manipurgi tongan ba mafamdasu paikhatsi haikhe mahakna hai ngasi u chara thakiba singsubam akaba made rungsung suisage mitam lairiba mafam ase icham chamba mafam ama natte naga amadi mitai gi apunbagi saktam saganaba maru hunkiba khullama lusingba ni asigi mitam punna khinarba honavada थेंगनखिबा अवाबसिंग निंगसिंगलुबदा अवाबगी मसकने मसिना तुंगी मिरोलदा अपुनबगी सक्तम सागतपा ngamlagani हाइखे थौरम अदुदा वामागी प्रेसिडेंट मोइरांगथेम नावखोमबना हाइ ngasigi थौरम असि मरुओइना इरमदम असिगी चिंगतम अनिगे लिपुन सागतपिरंबा मियामगे लुसिंगपुरेल चिंगसुबम अकाबा मदे आर सुइसागे वाखलोनबो तुंग इनजबा ओइना पांगथोकपने चिंगतम अनिगी नुंगसि लिपुन सागनबा पुनसिगी अरोइबा मिकुप फाउबा होनरंबा लुसिंगबा सिंग अदु इकाई खुमनबा उत्पगा लोइनना हाइरिबा लुसिंगबा नि असिगी मितम लैरिबा सिगे अकोइबदा उ चारा थाबगी थौरम असि पांगथोकपने थौरम असिगी मरुओइबा पांडमदे लुसिंगपुरेल अनि असिना होनरंबा अमदे मंगलंबा मंगलानदु हौरकलिबा मिरोल सिंगना तुंगिनबा ngamjanaba होनबनी हाइखे लिटिल फ्लावर स्कूल गेट आईडी पोखाइख्रे इम्फाल वेस्ट के लमफेल पुलिस स्टेशन गे मनुंग चनबा सांगाई प्रौदा लैबा लिटिल फ्लावर स्कूल गेट ममांगदा आईडी अमा पोखाइख्रे हिरम असिगी मतंगदा पुलिस तगी फंगबा पाउगी मतुंगिना ngasiगे आईडी पोखाइबगी थौदोक अदु अयुक पुंग 3 मिनिट 9 लोम ताबदा लिटिल फ्लावर स्कूल गे अनि सुबा गेट थोखिबनी हाइरे अदुमपु थौदोक अदुना अशोक अपन अमदे लनथुम अमंगता थोखिबगी पाउदी लैते पुलिस न थौदोक असिदा सेनरिबा सिंग खंगदोक्तुना सबसाबा मथौ ताबा थबक लौखनबा थिजिनबगी थबक सथरी हाइरे जुलाई थादगे प्लास्टिक खाउ सिजनबा थिंगलगने बिसोजे ngasi malemgi mafam sinba thungna pangthokliba वर्ल्ड एनवायरनमेंट डे की थौरम मणिपुर दसु पर्यावरण सरंगसन मणिपुर न सिंधुना पांगथोखरे लोइनना एनवायरनमेंट फॉरेस्ट एंड क्लाइमेट चेंज मिनिस्टर थोंगाम बिसोजितना जुलाई थादगी प्लास्टिक खाउसिंग सिजनबा थिंगलगनी हाइना फोंगदोखरे थौरम की मनुंगसन्ना साइकिल रैली अमसु एनवायरनमेंट फॉरेस्ट एंड क्लाइमेट चेंज मिनिस्टर थोंगाम बिसोजितना कंगलागी मनिंगथंगबा सरुक्तगे लमथाखे सही असिगी ओइबा थिमदे ओनली वन अर्थ हाइबसिने थौरमगा मरी लेना बिसोजिना हाई मालेमदा आइसबर्ग कया सौदोरकले हाइबा खंगनरकपगा लोइना मतम नतना इकंग थोगलकपा मतम नतना इचाउ थोगलकपा थेंगनरे मसिदगी अखोइना मालेम असिदा क्लाइमेट चेंज लाकले हाइबा खंगबा ngamlakhe असुमना mahausaga karamna laiminagadage haiba khantaba haurakpane laingaknasu hौजी वाटर बॉडी कया सेंगबलकले ट्रीटमेंट प्लान कया सेंगबलकले नंबुल तुरेल अफब तुरेल अमा ओहेननबा पाइखलकले आगस्ट 15 फाउबदा उ चारा थाबगी थौरम असि चथखिगने मणिपुर असि लैबा यामना नुंगाइबा मफमने अदुबु ngasiदी लैबदा यामना साबा मफम ओइरकले उ अमा यानद्रिङै उ चारा तरा थागदबनी हाइना अखंग अहि सिंगना हाइरिबसे यामना चुमलबा वाफमने मणिपुर दसु हौजे मणिपुर लैंगाकना कैचमेंट एरिया सिंग सेमगतले अकोइबगी फिबम कननबगी पांडमदा प्लास्टिक की कैरी बैग असे जुलाई दगी थिंगलगने असीदा सुनतना प्रोजेक्ट कयासु पाइखली हाइना फोंदोखे थौरमगी मनुंगचना उ हिंगनसे इसिंग लिकना सिजनरसे चेरंग सिजनरगुमसी हाइबा बैनर सिंगसु सिजनखे अरोइबदा ताबिदिबा पुनमकपु थागतचरे।